ngasi numidang wairam phongkiba tongan manipuri se phongsing amasung thokiba thogdo wathoksing digi maruoibe I pausing khongga saraga manipur top channel gi maikei digi myamna thamjigi ahanbada chief minister pham thadokpagi serol governor da pishinkhre governor na anobo lengak CM driba fawba caretaker oina leinaba khankhre handak pangthokiba Taraganithoi Suba Manipur Legislative Assembly Election 2022 da BJP ne absolute majority fangraba matung Chief Minister Nongthombam Beren Singha pham thadokpagi serol Manipur gi governor La Ganesh nanga sipisinkhre Chief Minister na Taragamathoi Suba Manipur Legislative Assembly gi matam loiduna pham thadokpagi ayabasu governor na pikhre loinana anobo lenga ama CM driba fawba en Beren Singha bo Chief Minister gi caretaker gi pham punaba governor na khankhre ngasi governor da serol pisin ki baduda ye school kendra da mai pakraba BJP gi candidate thoksum Saitrabata Tengnopal kendra gi BJP gi mai pakraba candidate Letpau Hawkif amadi bungjagin balti su saryakhi amaromda BJP na anobo sakar amuk CM na bigi poram yat khibaga loinana BJP Manipur Pradesh in charge Bhupendra Yadav amasung co in charge Pratima Bhubing amadi Ashok Singal ngasi Imphala thunglakibaga loinana BJP gi mai paklaba candidate singa madi party sigi maroiba miyoi singa unaduna lengak CM na bakhanaraba yai hairi nauna lengak CM ga doriba sida kaisamthong kendra da mai pakraba independent mirep nisikant sapam BJP da support tawbagi serol amasu BJP Manipur Pradesh ki president Esara Divida Vishinkre haina spaus na phongdorakli Makasa tharakpoina to papaw mana BJP lengak CM lagani en beren TS Bisorjit natragana Govidas Konthaujam gi marakta kanana Chief Minister oigadauri handak pangthokiba Taraganithoi Suba Manipur Legislative Assembly mikhal da BJP na seat 13 fangdun absolute majority fangraba matungda independent mirep ama support tawkraba matungda punna MLA 13 sure nong manini sigi manungna BJP gi lenga ama semlabasu kanana Chief Minister oigadagi haibidi hauju pawbu lokthokpa ngamdre Chief Minister N Berena ngasi ma ki Chief Minister gi post adu thadokle haibigi serol Manipur gi governor da pisin kibaga loinana BJP na lusing balenga ama semnaba thorang tokre saira asida lakaduriba lenga asida kanana Chief Minister oigadagi haibigi sapsaba thajabadi hauju pawbu leitre press na phangwa pawgi matung ina state asida BJP gi mapangal sagana ba honabada asobo thodang lokhiba works and power minister gi pham supairamba TS Bisorjit Manipur Pradesh Congress Committee gi president oirambadi gi pham madu thadoktuna BJP de support tawduna pangtokiba Taraganithoi Suba mikhalda party sigi candidate oina mai pakraba Gomidas Konthaujum amadi ngasi Chief Minister gi pham thadokraba Nongthombam Beren makoi ahum gi marakta kanada Chief Minister oina sinagadagi haibigi khawrang bodu su lairi anobo lenga ama semnanaba thorang tawriba siga mari leinana akhanaba pawmi kangbu amana BJP gi state president Esada unabada BJP na pangthokiba thabak thoram singda miyamna thajaba thamduna party asina majority fangkibaga loinana nomanini sigi manungda anobo lenga ama semnaba honari National Party ama oiba maramni state ki decision ama lawbada central leaders singi wa tadaba yadabana high command gi ayaba lawraga Chief Minister kanana oigatagi haibadu lepkani loinana handak pangthokiba mikhala duda BJP gi ticket fangkiba nupi ahum yauna puna nupi manga mai pakhi BJP gi nupi MLA ahum asigi manungna minister gi post ama sinagadra natragana makhoi ahumna minister gi post pigadra haibadusu high command singi wakhalon lawraga thabak oina pangthokna bo honari hainasu pausna phongdorakli makhasa tharakpoina to papaw mana masingda bot porabasu thamoidadi makna mai pakle popular handak pangthokiba Taraganithoi Suba Manipur Vidhan Sabha mikhal sikmai kendra gi oina sel khwaidagi yamna paiba merep haikham dingo na bot masing yamna fangduna mai pakre bot masingda mai theorabasu kendra sida sel sataba voter kayamarum su leidi haiba sina thamoidadi makna mai pakle haina kendra sigi NCP gi merep ningthaujam popular na ngasi maki yumna pangthokpa paw gi mifam amana phongdokre Magna makata na hakibada handaki mikhala duda magna bot masing lising ani ga sumnaga teret fangbasina maki oina di sauna mai pakpani sel na isagi hagi yonda ba miyoi kendra sida lai haibada magna saktokpa phawi handak fangliba bot masing asidagi saruk manga hengatuna mathangi mikhalda praja singna gyan taraktuna fangani haibigi thajabalai mikhal asida mai paklaba kendra sigi MLA haikham dingo bu kendra sigi dama afaba thabak tawde haiba khangna miyamna BJP ta thajaba maga loinana maku mirep oina thagatpa asida magnasu thagatpa phongdoi miyamgi thajaba manghandana thabak tawbiyu kariguma miyamgi apamgi miyok thabak taroklabadi makpu
ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯅꯤꯡꯊꯧꯖꯝ ꯄꯣꯄꯨꯂꯥꯔ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯑꯃꯁꯨꯡ ꯃꯤꯈꯜ ꯑꯁꯤꯗ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤ ꯑꯃꯗꯤ ꯃꯁꯜ ꯄꯥꯋꯔꯅ ꯆꯂꯥꯏꯈ꯭ꯔꯕꯁꯨ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯑꯆꯨꯝꯕ ꯄꯥꯝꯕ ꯚꯣꯠꯇ ꯂꯩꯔꯤ ꯄꯥꯋꯔ ꯄꯥꯏꯅꯕꯒꯤꯗꯃꯛ ꯚꯣꯠ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯜ ꯇꯥꯜꯂꯒ ꯚꯣꯠ ꯂꯦꯞꯇꯨꯅ ꯑꯔꯥꯟꯕ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯨꯁꯨꯒꯤ ꯏꯂꯦꯛꯁꯟꯗ ꯆꯠꯅꯒꯗꯕ ꯀꯥꯡꯂꯣꯟꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯨꯁꯨꯒꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯅꯒꯗꯕ ꯀꯥꯡꯂꯣꯟꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕ ꯃꯨꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯃꯨꯁꯨ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯔꯥꯖꯦꯁ ꯌꯨꯝꯅꯥꯝꯅ ꯍꯥꯏꯈꯤꯕꯗ ꯃꯨꯁꯨ ꯏꯂꯦꯛꯁꯟ 2021-2022ꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯤ ꯄꯥꯔꯇꯤ ꯇꯧꯕ ꯑꯊꯨꯝ ꯑꯍꯥꯎ ꯌꯦꯟꯕ ꯁ꯭ꯇꯗꯤ ꯇꯨꯔ ꯄꯤꯛꯅꯤꯛꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯚꯣꯇꯔꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯈꯟꯖꯅꯕ ꯑꯣꯄꯟ ꯗꯤꯕꯦꯠ ꯑꯃꯁꯨꯡ ꯁꯤꯝꯕꯣꯖꯤꯌꯝ ꯑꯃꯗꯤ ꯗꯤꯁꯀꯁꯟ ꯇꯧꯍꯟꯕ MUꯒꯤ ꯃꯍꯩꯔꯣꯏ ꯅꯠꯇꯕ ꯑꯃꯠꯇ MU ꯀꯦꯝꯄꯁꯇ ꯆꯪꯗꯨꯅ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯕꯣꯔꯗꯁꯤꯡꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ A3 ꯁꯥꯏꯖꯀꯤ ꯄꯣꯁꯇꯔꯁꯤꯡ ꯑꯗꯨ ꯊꯦꯠꯄ ꯑꯃꯗꯤ MCꯅ ꯂꯦꯞꯄ ꯃꯐꯝꯁꯤꯡꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕꯁꯤꯡꯅ A3 ꯁꯥꯏꯖꯀꯤ ꯄꯣꯁꯇꯔꯁꯤꯡ ꯑꯗꯨ ꯊꯦꯠꯄ ꯌꯥꯍꯟꯕ MU campus musu election 2021-2022 campaign asi ayuki pung 8 hauраga numidang wairam pung 3 fauba tawgadabani amasung card poster routine singomdi makalamatagi sakta khudam oibe thabak thoram singamata tawba yaroi musu election 2021-2022 campaign manungda yu amadi mei kaaba nisa sing yenba madi pusilakpa yaroi sel oina natragana polam oina makalamatagi khudol pibe yaroi vote numita voter sing pick up tawba yaroi amasung proxy tawba fake ID sizinaraga vote thadaba yaroi candidate amadi mahairoi singna khatna sainaba yaba makalamatagi thabak thawang tawnaba yaroi amasung candidate makalamatagi house campaign tawba yaroi musu election 2021-2022 ga mari lainana makalamatagi camp tawba yaroi mathakta piriba satna kanglon sing asigi wangmada tarakpa thugairappa candidate adu musu election 2021-2022 dagi disqualify tawba nomination form withdraw tawhanba loinana mana tawramliba thawong adu miyamna khanganba musu election asi covid-19 laichat lairiba matam oibana covid ki SOP ngang satpa face mask yorok tabasing bot thadaba yaroi haba wafam sing su phongdorakhi makha satarak poina to pawmana DM teachers training campus the board masing thikiba yaningde ke tikendra BJP thamaibal election management committee ki convener konsam tisendra na haikre ngarang DM college ki teacher training campus ta thangmaiban kendra ki board masing thiki basi yaningde BJP ne absolute majority phangmani na lenga ama semba atopa party yohan birakano wafam asi BJP thangmaiban mandal gi office ta pawmi sing una bada mangna phongdokibani mangna makha taraduna thangmaiban gi aikoina asa tawkiba result ka EVM dagi phangba vote ka yamna khene BJP gi karikata singna EVM da vote hadabasi thajaba wale mamangi election 2017 da BJP dagi hen khibasi voter chamaga yankhai ketareni adugi english singani ga taraga mapan gi MP gi election da BJP na vote masing samapan ga kun ga mapan hena phangki EVM da namkhiba CCTV gi footage PVU haiduna CEO Manipur da haijabada ngasi phawba pibidre mamang sei kaya dagi DM college teacher training college da strong room thamduna vote masing thibisi tawrakhidre handa kesin ahan mani handa ki mikhalasi da state ki pham pai bisingna anti party ki thabak tawbising thangmaiban mandalna meeting tawduna khanaraga action lokhatpinaba party ki office ta che tharaga hen su phungdokhi makhasa tharak poina to pawmana tentha club maira paibe madi gram panchayat ki pradhan leitrabara Rakesh Naurem tentha hairiba khulasida laikai gi welfare club maira paibi imagi lupsing amadi gram panchayat ki pradhan ward members sing amata leitrabara tentha khongbanda thasigi sachat mari gi numidang na congress ki candidate moirangtim himanta gi workers singna imung nami leina yummai tumna thadokraba phawbada ngasi phawbada tentha khulgi club maira paibi amadi tentha gram panchayat ki pradhan Naurim Pradip amadi ward members sing tumina laisin basi khwaidigi lebak thiba mani haina yummai tumna thatokfikraba lamdam sigi social and cultural activist Rakesh Naurem na phongdokre wafam sing asi ayuk pung 9 tabada iramdam miyam gi apunba khonjalop ima kolgi thaumi singna waba tariba imung asida sel amadi asa athak sing tengbang bigi nungsiraba mikup amada victim family ama oiriba Rakesh Naurem na phongdokibani handak pangthokiba election gi ani supa tangka ki vote thadanagadaba nomu watlingai March 3 gi numidangda BJP gi candidate Paunam Brojen bu support tawi BJP sokoli haiduna INC gi candidate Moirangtim Hemanta gi workers singna
Naurem Tomal Singha, Naurem Milan Singha Madi, Rakesh Naurem Hairiba Masin Manao Sigi, Lainariba Yumai Tadokibani. Yumai Tadokibagi P and the Wapum Kia Fondo Lodon Rakesh Naurem Makatana Fondo Kibida, Tenta Kongbanda Mui Taragataruna Lainariba Aikogi Yumasi, Tum Namai Tadokraba forward like Kai the Lady but Tenta Kongbal Welfare Association Club, Kulasigi Maira Paibi, Imagi Lupsingamadi, Tenta Gram Pansaki Pradana Masum, what members in a Taudo Sigi Matana Sipapu Wayamata Fondokana Lady Basina, Taklibdi, Asiguma criminal Amadi, Violenski, Taudo Sida Makoisu and Rabra Hanakali. Lenga amadi mari leinaba singna makoi gi mathakta lokhat pe yabe action sing lokhat piu kadigumba club amadi maira pai bi loop sing asi manipur government ki makhada register tauba body sing oiramba taragadi makoi body sing asi anti social oiba thawong sa thabada sogot pa sing ni haina lauduna makoi gi registration number sing kaksat piu hai khenasu paus na phongdorakli Makasa tarak po na to papaw mana JDU gi ticket board karaklaba miyoy taruk patana gi damang ngasi impal thadok redi Handak pangthokiba assembly election asida Janata Dal United ki ticket Mikhal thengna khibida mai paklaba miyoy taru ngasi Bihar ki konung patana gi damakta impal thadokre hairiba miyoy taru asi JDU gi National General Secretary oibita natana North East ki in charge ki thausu puriba Afiq Ahmad Khan lusing ki haidi Pauksi asina phangba pauksi ki source amagi matung inadi JDU gi National Secretary oibita natana North East in charge oiriba Afiq Ahmad asi nahan makai impal gi classic Hotel Lairakibani, Narang Mikhal gi Palak Tokmatunda, JDU gi Mirep Taruk Mai Paglak Pasida, Manipur Anabulenga Ama Semlak Matamda, JDU na Karamba Pirep Laugadagi, Hybrid Bihar gi Kunungoriba, Patana Satuna, JDU gi Lusingba Bihar gi Minister, Nitish Kumar Unaduna Haking and Wakananaba, Impal Tadokibani Hari. Paus Nanga Sigi Patana Kongsat Asida, JDU gi Ticket Mai Paglava, 9 Tangweban Kendragi, Case Zoikishan, 15. Wangkai Kendragi TS Arun Kumar 30 Lilongi MD Abdul Nasir 40 Ziribamgi MD Asabuddin 55 Tipaimuki Ngur Sanglur Sanate Amadi 58 Chusampurgi LM Khawtaini Hari Makoina Patana Yoraba Matungda JDU gi National Leader Singa Awang Mataki Mifam ama pangthokani Mifam maduda Manipur anabulenga ama semlakpa matamda JDU na kari firab lawgudagi haibadu khanagani Panbayabade North East State ama oiriba Arunachal Pradesh su mamangi Mikhalda JDU gi ticket Mikhal mai paklaba singna masa masai oijaba thiduna party thadolaga BJP da onsin ki balaki maduna haidiba thawong adu Manipur gi Mikhal mai paklaba JDU gi miyoi singna tawdana ba matam pumbada JDU oina siengna leinabagi asset firep lawraba yai haidi henasu pausna su phongdorakli amaromdana Mikhal mai paklaba independent ahumna BJP da saugatpada ayaba pikre Ngarang Mikhal gi Fallau Thokpada BJP na seat kuntraga nithoi fangduna absolute majority fangmangamki aduga ENPP na seat taret JDU na seat taru INC na seat manga NPF na seat manga independent ahum amasum KPA na seat ani fangki adubu independent ahum masi absolute majority oiriba BJP da saugatpa pamadagi makoi ahum na BJP da saugale haibgi seroldu masa masa na BJP Manipur Pradesh ki President Sardar Devi ngasi hakthengna unaduna pisin krahari pausna hai BJP da saugale Haiduna Ayib Serol Pisin Kraba Independent Ahumadudi Taraganitoy Kasamtung Kendragi Nisikan Singha Sapam 47 Karung Kendragi Ze Kumosa Amadi 51 Saitu Kendragi Haukolet Kibzeni Independent Ahumasinanga Say Impal Unity Patsu take the Lady with Hambal Sangin the BJP Manipur Pradesh ki President Sardar Devida Hakting Nana Unaduna BJP the Sogale Habgi Serola Dukusinaki Sardar Devina su Independent Ahum the BJP the Sogat Padubo Ayaba Pibigulunana Harautiam Oki Hanesu Paus na Fundorakli Amarumdana BJP the board P Haiduna Ziribam the JDU workers in the Fu Sebiki Tabak Sataramle Handa Pangtoki Bataragani to Shuba Assembly election asida Ziribam Kendra da BJP ki merep oikiba namairapom Buddha Chandra board pi haiduna ngasi ayukpung nipan makhairom tabadu waida Ziribam district ki Lalpani part 2 da leiba Imphal West DGP minority morsa gi vice president amadi Sadam gi yumda JDU gi workers sing laktuna yum maduda leiba maki mama mapa maki loina be madi makhurabu phu saibadana tana mak masama khana bu honaram lahari Presna Ziribamdi Pamo Paushin High, JDU gi workers in the Pubudi Soklabasing Adudi, Sadam gi Apokpi, Angurun Nesa say Yankagani Toy, Amasum Sadam gi Apokpa MD, Makram Ali say Yankagani Pan, Sadam gi Luinabi, Abeda Begam say Kuntramadi Maki Makura Islam say Kuntragani Pani, Asok Pasingadu,
usa thol leba jiribam hospital le kanari pau sinai thaudo du mari leinana sadam ga paumi sing unaba ma phongdo kibadi ma na ngasi ayuk pung nipan makhairum tabadu waida JDU gi mirep MD Asabudin gi worker sing na gari hum da laglaga ma ki yum da bombula bom sing langsilakhi mikhal mai pak po erabusu thawong asi yumlak ta sathabiganu hairubada mafam marang khangdana yumda leiba miyoi sing phubo horakibani hairi phubo sebegi thawdo du hek thokpaga jiribam police da matam sana paupiki adubo policing matam sana thawdo thokpham da yorakhide aikoina BJP gi mirep mitay amada vote pibasi kari soirabagi isagi apamba candidate vote pibani haujikti aikoi gi punsi asi kari oigadabano haiba ngamdre maduna mari leinabasingna hiramasi matangna miyeng sangbiyu hainasu sadamna makhatana su phungdokhi hairi amaromdana BJP na mikhal absolute majority oibigi nungaiba pau marik sumna tamlunaba samit patrang asi Delhi gi damak Imphal thadokre hairi handak pangthokiba taragani thoi suba Manipur assembly mikhal asida BJP na yamna sauna mai paknabagi damakta Imphal mikhal mamangdagi leiduna mikhal ga mari leinaba thabak thoram singna asawa thaudang loramba BJP gi national spokesperson samit patrang asi Delhi ki damak Imphal thadokre samit patrana Delhi yoraba matamda Bharat ki Prime Minister Narendra Modi amadi BJP National President Union Home Minister Amit Shah amadi BJP ki lusingbasing unaduna handaki Manipur gi mikhalda BJP na absolute majority fangduna yamna sauna mai pakpagi marik sumu wafam sing tamgani loinana anoba BJP khaktagi oiba lenga ama March 18 fawgi manungda semnabagi lokhatpham thokpa thabak sing adu center gi BJP lusingbasing na kupna khanaraba matungda thabak pekhatnaba thaurang lokhatkani nakal amaromda BJP khaktagi oiba lenga ama semgadori basida kanana minister oihengadagi haibigi matangsu kupna khanagani haujuk phawbi oinadi Prime Minister dagi hauraga BJP gi national leader singi apamadi nongthongbam Biren Singabu makhatana minister oina puhanbigi apamba lei haidi pauksi asina phangba thajaba yaba paw amagi matung inadi ngarang mikhal gi phalak thokraba BJP na absolute majority phangkraba sigi matungda BJP gi oiba lenga ama semlakpada se minister oina bagi damakta kem tawbosu Hounakhre haibisu tari hanisu pauksina makhatana su phongdokre makasa tharak poina masum luisilak poina topa pawkhrana Tripura da handloom and handicraft ki mela pangthokna bagi dama UCM gi team ama ngasi Imphal thadokre hadi United Committee Manipur UCM na asawa thaudang loduna Manipur gi handloom and handicraft ki pothok sing hayeng March 12 dagi 13 fawba Tripura gi Argatala da leriba ahoinagar puthiba laisang pangthokadori hairiba khongchada sigi damakta ngasi UCM gi president Jaichandra konthawjamna lusingba team ama UCM office mamang dagi UCM gi consultative member oiriba Hais Ingotombina haunabi matung ina lamthakre North East Handloom and Handicraft Mela si Tripura gi kunu Argatala gi ahoinagar da leriba lainingthau pukhiba sanglenda numit mari ni sumna pangthokadabani so hairi anmasung khongchada siga mari leinana UCM gi president Jaichandra konthawjamna phungdokibadi Manipur gi Handloom and Handicraft ki pothok singa si Manipur gi mapanda khanganabagi damakta mela si sinmani punna stall kuntra hangduna Handloom and Handicraft ki pothok sing utkani hainasu pawsna phungdorakhi makasa tarak poina to papaw mana yumgi geta nongmai kapsilamle Imphal West ki Singjamai Police Station gi manungsanna hawba marak singtham laikai da leiba Yendremam Kiran gi yumgi thongal ngarang hing sakhangdaba miyoi singna nongmai ronama kapsilamle hairi pawsnai nongmai kapsilam gi thawdo dugi matungda wai kirana Singjamai Police Station ayiba sirol ama pisinduna wakat kreso hairi mana thagat kiba wakat sirol aduna loinana Maki yumgi thongal kapsilamba nongmai maru adugi tongningsu pisinki hainisu pawsna makhatana su phungdorakli adu mya pawsu lusilak poina masu makasa tajarak poina ngasi state si goiriba COVID-19 update myam na thamjaramge myam roi phum yeng tamine senesu channel sigi makedi myam na thamjari ngasi goiriba COVID-19 update sina myam ngasi puna miyoi nauna taraga manga nauna COVID-19 na positive oiba thengnarakre aduga miyoi amata lekhitabagi claim taude aduga ngasi goiriba positivity rates na 1.7% leiri aduga apun boina ngasi miyoi sanipan ga marfu nauna COVID test tauki hainasu ngasi COVID-19 status updates na makhatana supali aduga ngasi COVID-19 na positive oikre hairiba miyoi taraga manga si Bisnupur dagi miyoi amani Sandel dagi miyoi ani Imphal East dagi miyoi ama Imphal West na khangwangduna miyoi mapan khak nauna COVID-19 na positive oire ngasi aduga miyoi ani amana Tamenglong dagi ni hainasu ngasi COVID-19 updates na pale duga apun boina miyoi taraga manga nauna COVID-19 na positive oiba thengnarakibani aduga apun boina miyoi sanipan ga marfu nauna COVID test tauki ngasi positivity rate na amuk hana ngasi goina lairibasi 1.7% ni
अदुगा मैम हौजिक ओइनादि पाउसी मतंग असे लुसिनजरगे अदुगा पाथोकजगिबिसिदा सोइखिबा लानखिबा कया यारोगसु मैम नागापिगनि अमसुम मतम मतम गियबा मरुइबा इ पाउसिंगसु मैम द लेप लेतन अपडेट पिजरखे ना चैनल सिगी मेकेदिगी मैम ना थमजरि दुगा मैम हौजिक ओइनादि मतंग असे काइनरसी एंड थैंक यू